ꯃꯤꯁꯦ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯒꯗꯣꯔꯦ ꯑꯩꯁꯨ ꯈꯔ ꯁꯤꯠꯂꯐꯝꯗ ꯅꯣꯡꯂꯩ ꯇꯧꯕ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯕ ꯁꯤꯒ ꯌꯨꯝ ꯍꯨꯝꯗꯣꯛꯄ ꯈꯔ ꯃꯌꯥꯝ ꯉꯁꯤ ꯅꯨꯡꯗꯥꯡꯗ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯑꯗꯨꯒ ꯇꯥꯔꯝꯕ ꯎꯅꯥꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯤꯒꯁꯦ ꯄꯨꯡꯂꯣꯏꯅꯤ ꯄꯨꯡꯂꯣꯏ ꯑꯗꯨꯒ ꯁꯣꯝꯂꯣꯝꯗꯗꯤ ꯑꯩꯅ ꯈꯔ ꯁꯤꯠꯄ ꯍꯧꯔꯦ ꯁꯣꯝ ꯃꯥꯏꯀꯩ ꯁꯤꯠꯇ꯭ꯔꯤ ꯎꯄꯥꯝꯕꯤꯒ ꯃꯅꯤꯡ ꯃꯃꯥꯡꯗ ꯂꯣꯏ ꯊꯨꯗꯦꯛꯅ ꯊꯝꯃꯝꯃꯦ ꯑꯗꯨꯅ ꯁꯨꯝ ꯀꯃꯥꯏ ꯃꯌꯥꯝꯒꯤ ꯀꯔꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯒꯦꯅ ꯌꯥꯝ ꯊꯣꯛꯑꯒ ꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯁꯤꯈꯤꯕ ꯅꯨꯡꯁꯤꯠꯇꯨꯒꯗꯤ ꯁꯨꯃꯥꯡꯗꯒꯤ ꯍꯧꯅ ꯀꯣꯟꯊꯣꯡꯗꯒꯤ ꯍꯧꯅ ꯊꯣꯡꯒꯥꯟꯐꯥꯎ ꯑꯗꯒꯤ ꯀꯀꯥ ꯍꯣꯏ ꯑꯦꯔꯤꯌꯥ ꯑꯁꯤ ꯁꯤꯜꯂꯛꯄꯗ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯄꯨꯔꯥ ꯇꯦꯛꯄꯅꯤꯕꯣ ꯅꯨꯃꯤꯠꯇꯣ ꯆꯨꯝꯅꯒꯤ ꯋꯥꯈꯤꯕ ꯅꯠꯇꯦꯍꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯌꯦꯡꯉꯨ ꯃꯤꯁꯨ ꯄꯥꯝꯃꯤꯁꯤꯅ ꯉꯔꯥꯡꯁꯨ ꯃꯐꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯕ ꯁꯤꯒꯅꯕꯨ ꯅꯨꯡꯗꯥꯡ ꯋꯥꯏ ꯄꯨꯡ 12 ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯕꯣꯠ ꯄꯥꯝꯕꯤꯒꯁꯦ ꯂꯣꯏꯔꯕꯅꯦꯕ ꯂꯣꯏ ꯊꯨꯗꯦꯛꯑꯝꯃꯦꯕ ꯄꯥꯜꯒꯤ ꯃꯅꯨꯡꯗꯁꯨ ꯌꯥꯝꯅꯗꯤ ꯆꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯄꯥꯟꯕꯅꯤ ꯁꯦꯕꯣꯠꯁꯨ ꯁꯦ ꯑꯍꯨꯝꯈꯛ ꯌꯥꯎꯅꯤ ꯁꯨꯛꯆꯥꯎ ꯆꯥꯎꯕ ꯎ ꯃꯔꯥꯁꯤꯗꯤ ꯃꯣꯏꯗꯣ ꯇꯤꯡꯁꯤꯗꯤ ꯉꯔꯥꯡꯗ ꯁꯤꯜꯂꯤꯅꯦꯕ ꯇꯤꯡꯁꯤꯒ ꯇꯧꯍꯧꯗꯕ ꯂꯥꯏꯕꯛ ꯐꯕꯅꯤ ꯌꯥꯎꯅꯤ ꯁꯤ ꯄꯨꯡꯇꯦꯛ ꯇꯦꯛꯅ ꯈ꯭ꯋꯥꯡꯅꯤ ꯀꯔꯤ ꯃꯇꯝ ꯑꯣꯏꯔꯤꯁꯦ ꯌꯨꯝꯗ ꯇꯥꯔꯝꯃꯗꯤ ꯑꯩꯈꯣꯏ ꯎꯁꯤ ꯎꯄꯥꯝꯕꯤꯒꯁꯦ ꯑꯩꯈꯣꯏ ꯀꯥꯏ ꯁꯣꯝ ꯌꯨꯝꯗ ꯇꯥꯔꯝꯃꯗꯤ ꯑꯩꯈꯣꯏ ꯖꯨꯏ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯦ ꯍꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯄꯥꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯧꯔꯦ ꯍꯥꯏꯅ ꯀꯊꯛꯈ꯭ꯔꯤꯃꯤ ꯌꯨꯝꯗ ꯇꯥꯔꯅꯤ ꯑꯗꯨ ꯂꯩꯔꯝꯃꯗꯤ ꯁꯣꯏꯗꯅ ꯇꯦꯛꯅ ꯇꯥꯗꯣꯏꯅꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯀꯌꯥꯅꯣ ꯌꯦꯡꯉꯨ ꯁꯣꯝꯗꯁꯨ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯈꯣꯏꯗꯅ ꯁꯤꯗꯁꯨ ꯑꯃ ꯀꯔꯤ ꯁꯤꯠꯇꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯄꯥꯡꯋꯥꯏ ꯁꯤꯠꯂ ꯂꯥꯛꯑꯣ ꯀꯧꯔꯛꯏ ꯎꯅꯥꯁꯤꯡꯁꯤꯅ ꯄꯀꯥꯁꯤ ꯂꯣꯏ ꯅꯞꯁꯟꯅꯅꯦ ꯁꯤꯒꯒ ꯃꯌꯥꯝ ꯄꯥꯜꯍꯧꯋꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯈꯔ ꯐꯔꯃꯤꯅ ꯊꯕꯛ ꯈꯔ ꯁꯨꯔꯤꯁꯤꯅꯤ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯅꯦ ꯑꯩ ꯋꯥꯃꯟꯒꯤꯅ ꯑꯩꯈꯣꯏ ꯃꯤ ꯀꯧꯊꯣꯛꯑꯒ ꯃꯥꯁꯨ ꯈꯔ ꯆꯥꯎꯍꯜꯂꯤꯅꯤꯈꯔ ꯋꯥꯕ ꯐꯅꯕ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯌꯦꯡꯎꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯩ ꯅꯁꯛꯇꯣ ꯃꯥꯏ ꯃꯃꯥꯏꯁꯦ ꯄꯣꯝꯃꯦꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏ ꯌꯥꯗꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯂꯤꯠꯂꯨꯅꯦ ꯈ꯭ꯋꯥꯡ ꯑꯅꯥꯕꯁꯦ ꯂꯤꯠꯄꯒꯗꯤ ꯉꯝꯃꯣꯏꯕꯣ ꯍꯛꯆꯥꯡ ꯆꯠꯀꯣ ꯆꯣꯡꯈꯠꯂ ꯆꯠꯀꯣ ꯍꯣꯏ ꯃꯥ ꯑꯩ ꯑꯝꯇꯪ ꯌꯦꯡꯎꯅꯦ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯅꯤꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯅ ꯅꯪꯒꯗꯤ ꯄꯣꯝꯃꯦ ꯍꯥꯏ ꯈꯨꯅꯨꯡꯁꯤ ꯃꯤ ꯂꯩꯊꯣꯛ ꯌꯦꯡꯒꯦ ꯌꯥꯝ ꯊꯤ ꯍꯥꯏꯔꯝꯒꯗꯕꯅꯤꯕꯣ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯁꯤꯗ ꯇꯥꯔꯤ ꯅꯥꯄꯤꯁꯤꯅꯦ ꯀꯦꯃꯦꯔꯥꯗ ꯇꯥꯔꯤ ꯈꯨꯇꯥꯁꯦ ꯃꯑꯣꯡ ꯑꯃꯗ ꯑꯣꯏ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯔꯤꯌꯦꯜꯗꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯑꯗꯨꯁꯨ ꯅꯞꯁꯟꯅ ꯇꯥꯔꯅꯤꯀꯣ ꯁꯣꯝꯗꯁꯨ ꯀꯩꯅꯣ ꯏꯆꯦꯍꯣꯏꯒꯤ ꯇꯦꯛꯅꯔꯤ ꯃꯣꯏꯁꯨ 35 40 ꯇꯦꯛꯑꯦꯒ ꯍꯥꯏꯌꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤꯁꯨ ꯅꯞꯁꯟꯕ ꯑꯩꯈꯣই ꯐꯥꯖꯟꯕꯗꯣ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯁꯤꯌꯔ ꯇꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯉꯔꯥꯡ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯒ ꯀꯃꯥꯏꯅ ꯁꯤꯒ ꯌꯨꯝ ꯂꯣꯏ ꯍꯨꯟꯗꯣꯛꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯌꯦꯡꯉꯨꯁꯦ ꯇꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏꯗꯣꯔꯦꯗ ꯉꯁꯤ ꯎꯅꯥ ꯈꯛꯇꯅꯤꯁꯦꯏꯁ ꯑꯩꯈꯣꯏꯅꯤ ꯁꯤꯠꯂꯣꯅꯤ ꯋꯥꯏ ꯁꯤꯠꯂꯣ ꯋꯥꯎ ꯑꯩꯈꯣꯏꯅꯤ ꯁꯤꯠꯄ ꯍꯧꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦꯒ ꯍꯥꯏꯔꯒ ꯃꯥ ꯃꯄꯥꯟ ꯀꯟꯕꯅ ꯑꯁꯤ ꯑꯦꯔꯤꯌꯥꯁꯤ ꯃꯥꯒꯤ ꯁꯤꯟꯅꯔꯦ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯃꯥ ꯉꯝꯃꯣꯏ ꯄꯨꯟꯅ ꯁꯤꯠꯁꯦ ꯑꯩ ꯃꯅꯨꯡꯒꯤ ꯃꯁꯥꯡꯁꯤ ꯁꯤꯠꯂꯒꯦ
ꯑꯗꯒꯤ ꯀꯩꯅꯣ ꯃꯄꯥꯟꯗꯁꯨ ꯌꯨꯝ ꯃꯄꯥꯟꯗꯁꯨ ꯂꯩꯍꯧꯔꯤꯑꯕ ꯑꯗꯨꯗꯤ ꯇꯞꯅ ꯁꯤꯜꯂꯒꯦ ꯃꯤ ꯎꯗꯕꯅꯤꯅ ꯍꯥꯏꯅ ꯁꯤ ꯌꯥꯝ ꯁꯤꯠꯀꯦ ꯂꯥꯛꯏꯅꯦꯕ ꯇꯜꯂꯤꯍꯦ ꯈ꯭ꯋꯥꯡꯒ ꯅꯥꯕꯁꯤꯒ ꯅꯣꯏ ꯄꯥꯅꯤ ꯌꯥꯝ ꯍꯥꯏꯗꯣ ꯌꯨꯝ ꯃꯄꯥꯟꯗ ꯎꯄꯥꯝꯕꯤ ꯊꯥꯒꯗꯕꯅꯦ ꯑꯩꯈꯣꯏ ꯄꯥꯏꯁꯧ ꯂꯪꯍꯧꯔꯤꯗꯣ ꯎꯗ꯭ꯔꯣ ꯌꯥꯝ ꯍꯥꯏꯗꯦ ꯌꯨꯝ ꯃꯄꯥꯟꯗ ꯎꯄꯥꯝꯕꯤ ꯊꯥꯎ ꯍꯥꯏꯅ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯧꯖꯤꯛ ꯅꯪ ꯇꯨꯝꯅ ꯂꯩꯔ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯍꯧꯔꯤꯗꯣ ꯎꯗ꯭ꯔꯣ ꯑꯩꯈꯣꯏꯅꯤꯁꯦ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯈꯤꯗꯣꯔꯦ ꯑꯩꯁꯨ ꯈꯔ ꯁꯤꯠꯂꯒ ꯈ꯭ꯋꯥꯡ ꯅꯥꯃꯟꯅꯤꯅ ꯃꯥꯒꯤꯁꯦ ꯌꯦꯡꯉ ꯂꯩꯔꯦ ꯍꯣꯏꯅꯤ ꯃꯌꯥꯝ ꯑꯩꯅꯕꯨ ꯀꯣꯟꯊꯣꯡꯁꯦ ꯀꯣꯟꯊꯣꯡꯗꯒꯤ ꯆꯤꯠ ꯂꯥꯡꯉꯅꯤ ꯁꯤ ꯌꯧꯖꯔꯦ ꯁꯤꯐꯧ ꯋꯥꯏꯍꯦ ꯀꯩꯅꯣ ꯍꯥꯏꯗꯤꯅꯦ ꯑꯩ ꯃꯃꯥꯡꯗ ꯈ꯭ꯋꯥꯡꯁꯤ ꯆꯪꯈꯤꯕ ꯁꯤꯟꯇꯦꯛꯁ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯁꯤꯡ ꯂꯥꯛꯄꯗ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯏꯁꯤꯡ ꯀꯣꯠꯅ ꯍꯣꯟꯕꯩꯒ ꯋꯥꯏ ꯁꯤꯠꯄꯩꯒ ꯑꯗꯨꯅ ꯁꯨꯝꯁꯤꯁꯨ ꯈꯔ ꯇꯦꯜꯂꯦ ꯍꯥꯏꯕ ꯑꯁ ꯊꯣꯡꯒꯥꯟ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯌꯦꯡꯉꯨ ꯇꯦꯛꯄꯒ ꯀꯣꯠꯄꯒ ꯎꯅꯥꯁꯤꯡꯁꯦ ꯁꯣꯝꯗ ꯀꯛꯆꯦꯡꯅ ꯑꯃ ꯆꯤꯕ ꯑꯩꯈꯣꯏ ꯄꯥꯁꯨ ꯌꯥꯎꯅ ꯋꯥꯏ ꯁꯤꯠꯄꯤꯔꯤ ꯑꯩꯈꯣই ꯋꯥꯃꯟꯅꯤꯅ Ashen. Just see the view. View though, you know. Khadi lo salabne. Okay. Lusaleka. Ukiga je ising gara hapiram ngarang inong duga yongnya ngasagi thongan lomdadi tekibado kakta kotana kara seme ninglomda su yong aduga ngasi nonglem sisina mangada sum yam thole hai ta yum haidu humdokpa khara kwa pambi tekpa u pamina nanba yumda yam tawre yongnya koi dante sei sigaidi wangnadi thoroyebako tawriba matawse jungko kinise kwa pambi manga truk tekpa sidi sum smaite sini mayamgi kamai tawi kamai kyam teknai asokpa kyam yawi amanga tadi yam tholamani hai khalli nuna mayam tinda kada phattabanina section na laibana fare video sisu swaida losalage aina sum mayam na uchaning na share tawjarakpani